Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau MLA kaisi lekhidre hana TAN Hills ki minister su oiramlaba Tadubi Assembly constituency gi MLA N kaisi na masagi anaba amana maram oiduna ngasi lekhidre lekhidraba MLA asi chief minister N Biren gi ahanba tam National People's Party NPP gi ticket ta vote karaktuna Tadubi Assembly constitution gi MLA oirami haidi Sekmai police na naha ani kankre ngasi nungthil kakching dagini haiba naha ani na gari macha tongduna Sekmai chalubani haiduna kangla tongbi rom da changlakpada Sekmai police ki checkpost ki personal singna thengnabadagi Kuki area yodringai da kanbakam hore hairi naha ani adu karigumba Sekmai police na thengnaramdrabadi soidana awafam da taramgani Sekmai police na makhoi ani da matung manaw tawdana papawtak pikhi hairi UPPK gi kedar ama fare ngasi ayuk pung 6 km tarakpada security force na hianglam lai Pangamba area dagi lo na thingkraba lalolo United People's Party of Kangnaipak UPPK gi kedar ama phagat pangamle hairi police tagi phangba pau ama na hai faraba mioi adudi hianglam lai Pangamba manaktagi Sagrakpam Kingston kuntraga manga Elias nongdam apokpa leikhidraba S Noren kawi hairi Hiramasiga mari lenana hianglam police station na case ama lokhatpaga loinana makhata na thijin humjinbagi thabak chataba ukre haidi haukiba ing sok 2008 gi India lenga ka wari sanaduna suspension of operation su thamnariba Kuki militant organization ama oiriba Kuki National Organization KNO amadi Kuki National Army KNA na Kuki miyamna namna khunda laida aduna leiriba mafam singda poppy cultivation tawriba miyoi singda chaliba chahi asigi February 10 fawbagi manungda OPM kg ama sungsoi soidana pigadabani haina akanba wafam thamkre social media gi tongan ba platform singda KNO amadi KNA na poppy cultivation chathariba Kuki khungang singi chairman secretary da wafam asi khanghanbagi cherol ama viral oirakre social media da viral oirakhiba cherol aduda 3rd battalion Kuki army camp Sinai gi joint finance Morris Koki KNO KNA amadi Paumiland Kuki KNO KNA Khuyek piba yauri Kuki khungang singi village chairman singda tharakhiba cherol aduda lagliba February 10 fawbagi manungda makhoina lariba khungang sing aduda poppy thaduna sendong taliba mioi singda KNO KNA gi tangai fadaba khutsu khulai leinabagi damak OPM kg ama donate tawgadabani haina khanganki cherol aduna makhata na phongdokhibada Kuki khungang singda karigumba Poppy thaduna sendong tange hairabadi tangai fadana hairiba Kuki militant organization sing asidagi mangjauna na permit lawgadabani karigumba Kuki militant organization sing dagi poppy cultivation tawbagi permit lawdana poppy cultivation tawba thengnarabadi hairiba miyoi adugi mathakta lupa lakh 10 gi fine thigadabani hainasu KNO na akanba wafam thamkre Panba yabadi Manipur da haukiba chahi 2023 gi May 3 dagi haurakhiba tha kun henjalaklaba irang asi Kuki narco terrorist singna Maram oiduna thoanba irang ni haina Manipur da tattana laiba asigi tongan ba masak naiba miyoi kayana phongdoktuna lakhibani